Ahanwada Litan Mai Takibaga Mari Lainangasi, February Tang Taragamatu English Singaniga Kunga Taruk, the Government of the People Republic of Nagalim, NSCN GPR Indiki Taturakpa, Press Statement Mamam Tamzari, Litan Mai Takibagi Ishuga Mari Lainana, Kuki Frontal Budi Singna, Tadurakliba picture Singashi, the Tazingo Ide Amasum, Asumbana Tehaba Wapam Yona Paladuna. Kuki Yutakpa Sing Tangkulama Purakpa, Wapam Yona Paladun Kuki militant sing security forces sing collision when Tauraga, Tangkul house in the target of Wapam Yon Funtokli, Masidnat and security forcing na Kuki militant sing pullaga, Makogi, Masak sings do marks Upsinduna, Losilaga, Sarugya Kieva Maral Sibu Wapam Loinana, Hairi Betaudo Asiga Mari Lainana, Fundopu Wapam Krada. Tangkul sing NSCN IMG support Kerloinana, Kuki Yum sing Mai Takieva, victim card blaming Tauduna Sanavan have a weapon beyond Funtokli Loinana, Loop Amani Haina Lauzariba, Wal Kuki Zo Intellectual Council WKZIC ni Haizaba, Loop Asina Prime Minister City Yidana, Tangkulamasum NSCN Gi Makuta, victim card Chanadun Wapam Kiam Funtokre, Tasemak Tokiba, Taudo ni Haribu Wapam City rolls the Palaglivana. Indian security force in Kuki militant sing assisting Tauduna, Tangkulgi Yum sing Mai Takibani, Aroibada, Naga Nation Gidamak, Ishona Pibiramba, Lama Sigidamak defend Tauganeba Wapam Yon of Funtoki, Litan Gitaudo ing Tapna Laminanava, MLA, Lezamang Hawkim Apple Torkli, Hong Pung Donupi Miam Tolokuna Hing Nungay Power Security Gari Tingwi Kongzang Sang Singkri. Ulkol district Litan area the Kanghodan Irang Tolakliba Sida, Hengleb Assembly, Constituency MLA, Lezamang Hawkipna, Nungnang Bapungdora Pagaloin and a Mapamasida Kunda Minariva, Miampun Wakal Taminaduna Ingatana Nushi San and Leminanaba Apple Torklip, Amaronda, Naranumidang Hong Pung Masing Yam Lebanupi Sing Lambi the Tolak to the Makuta Maira Paiduna, security gari sing set pada ating batang krip, security gari the militant sing haplaga, Litan Pura Brahabigi sing Napalevigi, Nupi Miam security gari sing set pada ating bapiki panahari, MLA Lezamang Hawkip Namakis official letterhead Taturakpa, Chirolamada. Ulkol district Litan Sari Kong Bilis Tanda Kango the Hingsagi Taudok sing Tolaki Vadu, local Mui Ani Katnasena, Waho the Tolaki Bani Maramasina, Mapamadu, Oiragli Pipa Madu, Kaumonel in Ubud Langani. How keep us a Karashida Manipura Togliba, crisis Ashina Maram. Miam Kamting Awaba Mayunaduna Lakliba Matamasida, Nauna, Litan the Hingsagi Taudok Tolak Pasi, Yam the Level Tibani. Community Marakta, Wakal Taminaduna Ing Tapa, Madi Amagamaga Nungsi Sana Puranaba, Amatu and a Honoriba Matamashida, Hingsagi Tong Sataba Habashina, Asok Pada Tum Tak Poina, Tokani, Maramashina, Society Sigi Section Kudimagna, Istere Sigi, Tangdu Laita, the Papiva Masi, Paganduna, Mauksagi Punchita, Laknaba Miamgi Punching Action Bamadi, Lantum Action, Mahabishida, Puna Daita Lomina Semadi, Hingsagi Tabaksing Tadoksi and so, Apple Torklip. Center Amasum State Ki Missionary Singasu, Puxiel Sing the Misang Mikai Naidana, Ira Shina Haking Nasu Olibu Kunza Singi, Septigi Dam Atubumatamda, Mauksagi Punchita Puranava, Tabak Lakonanabasu Apple Torkli, Loinana, Aiko Kudimagna. Katna Sainabi Wakal Tatulaga, Waris Hanaduna Waris in Puranabohona Minasenesu, MLA Lezamang Hawkimna, Fundurakli, Amaramda, Handak Litan Sari Kong the Beles, the Irang Tulaki Baduga Mari Lena, Koki National Army, KNAP, the Tadurak Pachirol, Amada, Mapamadugi community and Magna Makatana, Pam the Taudok Sing Toktanava, Kongpam Handuk Nanava Apple Torklip, Sholos in the Makatana, Litan Gitaudosi, Lanai Miuenigi Marakta. Katna Sainabi Taudu Wavana, communal conflict Amuin Uhonanaba, Honarak Palangani, community Marakta Tulakpa, Muknaba Wena, Makatana, Uhonabu Honarabati, Machina Nena, Tadaba Pibum Amalakanduna, Misa Miam Nihana Awabu Irakwe, Maramasina Maitabagi, Tabagnasin Bukudak the Lepkada Benhenes of Pundurakli, Marina Pao, Litana Togli Irang Shiga Marina. Ngarang Midang Pung Nipanik Hinungay Pau Urkulgi Hong Pung da Masingam Lapanupi Sing Lambi the Tolaktuna Makuta Maira Pairaga Security Force ki gari sing set padating bapikrim Security Force ki gari sing the militant sing Litana Puraga Satli Haina local Miam na Maral Sida the security ki gari sing set padating bapiba galona gari the check the tabak sing set a keep in heady
luhongba numita bor laktabadagi borgi mayumda sangsinkhibhi kainya police custody da thambikhre nupisingbu hanthana khanba amadi makhoida sathaba miyot minei ama oina luhongba numita bor laktabadagi borgi mayumda sangsinkhibhi kainya police custody da thambikhre asubu oil phanganbiu haina imung mununggi miyoisingna phungtorakli kainya oigadoriba nupi adu thawbal ningombamnigi okram suni bala devi apokpa onaba kishor duga bor oigadoriba nupa aduna lalambung makhong pukri mapaldagi khaingang khomdrang apokpa case dinesurini haidi ngasi thawbal ningombamda leiba nupi mayumda pangthokpa pawgi mifam amada kainya oigadoriba suni balagi mabung okram rakesh na hai suni bala amadi khaidem makhoi ani nungsina duna mamang sahi April taraga mathuida sen chongduna April kunga mathuida woroi potpu khrabani mitegi satnabi ama oina haukiba November 3 ta ahalaman singna sahi sigi February 3 da haijing pot February 9 dana luhongba haina lemnakhi miyamda baton sing satuna madi awan pot sing langsinba loiraga luhongba numita bor laktabadagi lekai miyamki mamangna ikai phirup khumhanba khaktanatana nupi oibibu yamna hanthaba miyengda yengba thongamani luhongba numit aduda maki masanupi borgi mayumda sangsinun laiki adubu yamna lebak thibadi imung aduna masak khangdaba nupi ama laisillare haina Imphal police station wakhatuna custody de thambikhrena thamoi sukna pienda phungdokhi mana makhatana hai khunai sigi satnabigi wangbada nupi oibigi izatpu temsingnabigi thong yaningdabu utuna sangsingi ba khongjanga subu miyamna asum aran lepiu maki masanupina nupi khunai gi izat kidamak sangsilliba khongthang asigi asumbu wel phanganbiu haina rakesh na mari lena bisingi puning singsinki lup kharana lambi sembada athingba thamlakpagi sugunuda miyamna khongjang sangsinkhri sai kya sibidana lairaklaba wabagai lamkhaidagi sugunu phawbagi state highway lambi asi handakta nauna semba horakpada lup kharana athingba pirakpadagi lambi sembagi thabak lepkhibada sugunuda khusaunaraba miyamna khongjang sangsinkhri lambi sembagi thabak lup kharana athingba thamlakpadagi ngarang ayuk phawba sembagi thabak satharamlaba matung lepkhibadagi sugunugi wapok bida khusaunaraba nupi miyam matholaktuna lambi sembagi thabakta lup amatana athingba pibi yaru heba kholaw lauduna ngarang khongjang sangsinki khongjang aduru saruk yakibi Kaksing district apunba maira paibi lupki general secretary moirang them sangitana phungtorakpada matam kya simbidra leiraklaba state highway amasu oiriba wabagai lamkhaidagi sugunu phawgi lambi asi handak semba haurakpada maike sungi miyamna asuki mati haraunaki adubu laibak thibadi lup kharana lambi sembigi thabakta athingba pirakpadagi ngarang ayuk phawba thabak suramlaga lepkhre miyoi lak ani henbigi lifeline oiriba lambi asi sembigi thabasida lup amatan athingba pibigi muhutta lambi asi tung koina satnaba quality leina semnaba honabada oina miyeng sangbiyu lambi sembada athingba piba tobigano lambi asi afaba amadi tung koina lehogadaba samlakpada kanagumba amatana ayat apan pibigun hanisu moirang them sangitana phongdorakli